implement tawriba Manipur ki government makoina chauna soibani koi ki Federation of Civil Society Organization ki makai digi soidi haiba makan du wafam du maga ai thamjage karigumba kasi akoina haiba kasi ki test tawa haiba tare akoina senapati bokchapagi khongchat miamna houraga chakkan haidana chatpa saina thingagasu masigi kanaba yam chauna aidil lebrana khanjai maramdi karigumba makoina ida lenga na natragasu Manipur ki governor na chatpe hare laukhoga ga any akoi ki maitai khangdi ama khangdi hai lambi sida by bus by car any way tawdana masida way da chatpa ganda makoi gi athing badu lairam makanda madu da thing di haina charu ba kangbu singdu makoi da thoka da ba adugo no ba kutung thiba mayam to madu madi ngasi gi akoina chalu ba sinda akoi sengto ama bra hai ba wafam du mosu ai thamjage aduna akoi na maruena akoi panthung yaudragasu amakasu aina mayam leba mayam da thamjariba tongan tongan ba leba mayam gi timnau singna koi tongan tongan ba social media da khangdi ama da khangdi pibi reba comment mayam tu koi ngamjung moida bu chalu ba kholu ba do koi ngasi pioneer roi ba ngasi chalu ba sina tungda khudong thirakada ba kayama kan bangamani hai bagi thaja ba dum su koi leje aduga ngasi bharat lenga ki koi gi double mind double standard roi ba khuda khuda ki oba resolution laruga thabak ti oin onthok ta bagi kaino se masimai koina Manipur khudimang na koi parama tamhauru ja ba pham dumaga ai tamjage si ani subada aina lakjani gi si Hajik si akoi yamna nahanji informant oiba ngarang si invite ma pibire Manipur da lariba se so sing aduga tongan tongan ba koi gi lup sing khra koi gi Minister of Home Affairs makha da leba aduguma Home Department ki miui khara Delhi da gi lakane da tarik 13 da makoi da informant na koi da invite tarup legi mihut ani ani ahum lakpira kanda asi lariba situation amadin nahan logi ba keno dugi resolution adugi review tawraganda koi karamba mawong da hena develop tawba yagadagi haibagi khana nabagi wafam loina na tharakpa andugumlaba message do koi lejarba matungda koi aduma tang 13 da phamgadabani adubu mafam makti chapchana khangdri hairiba mifam si koi Federation of Civil Society Organization ki maikai dagi di hairiba adugumlaba Bharat ki andugumlaba Home Department selakpa mifam aduma phokchi goni yaujararoi maramdi makoina chapchaba makogi style ama lawrakanda baro lengana daga lairiba Manipur da lairiba siguma governor sina chapchana bar lenga ka makoi ka tairap tongnarakanda khuda khuda ki nataba tung koi ga da bari resolution ma lawrakanda yarne haiba khangba dugum bari resolution ma lawrakanda taropa adugum keno do invite to adda koi am chauna mating pangjani adubu sigumba hana makoi ki maning yaudana khuda khuda ki resolution mit lokshalakanda ekta yarni matagum ekta oda toksalakpa ekta toksalakpa sina maram orakanda ngasi sigumba khwaidagi henna lurba tanja sida Bairik pidagi maijau hena thorpa yaba asakpa maida koigi petrol hijan be yabagi khongba mamanga si tahan baje masima khwaidagi hena koi laibak tibana haibnumaga ai thamjage aduga ahum subada ngasi Manipur da lal loidri haibasimaga ai thamjage maramdi ngasi tampak ta leiba koigi isine nau khun nga phasingi di nahari tarik kunda thoki bo order dugi matung ina koi maximum khulai piket kare adubo mayam ki civil society maikai dagi tongan tongan ba malu ki maikai dagi request torkanda koi tarik khatanga ye thopi ba matam de pira kanda numit tare ne maga na ye tho kanda ngarang ki tang taruk nahan ki tang taruk ki pung mari den loi grabani masai is the maximum koi Manipur dagi khunga ko singi koi na department police department dagi koi na lauruba force lauruba tatra guzu request ko lauruba khulai mayam do madu loina mak thingka to si loi graina hoi logjai aduga Like 6,000 go mane hai 6,000 si Manipur gi koi gi khunang pa sing jena logi bane hai ching da so dum logi ai gi wakalon da di sing gi di masing thi da bra hai ba question lama su thoi aduna sing da ju Kangpopi district gi logi ba Tamelong gi logi so sar podi logi to an khulai me am lai the Manipur gi already bakoi 6,000 hari ba do 4,000 year khare hena je recovery to gre adu gi sumadak ta tongan tongan bra khurai gi ajik honorable an minister biramba to sendro gi mayum da koi gi weapon box na thamakanda adu da ju khulai tongan tongan ma mafam da thamakanda khulai lising amu ki maya da koi lograbani adu ga puna paslagadi Manipur da khunga pa singsi akoi gi khulai makoi da khulai am da laitre haibu ma koi clear orbani adu sing da dinga si bawu da makoi na pigi ba matam action ta gi ba matam du bawu da ngasi khulai ma pung phana pikhalak da ba adu gi mahut moina tongan tongan ba koi gi local met koi gi tuti pa am na saba bomb gumba koi gi kapa ya draba koi gi double beren gumba mayam pikala kanda aduna ajum koina india lenga no sum yengdana lebase masima to bidu lai bo pham dum su ai thamjage aduna makoi garang khaktamak
matam khare extend to bi matam khare sangtok pi haiba wafam tamak pasi masi yamna thenman labani sumai tawduna India lengang na haiba khudimak koi tampak ta leiba maruina kogi indigenous people in leiba koi nati loina bak obe tawduna ikai khumna ba udli aduga ngasi ma khona chaluba khongchal asisu makoi gi order ado adu ikai khumna ba utpo na makoi gi support tawoina chapna haiba se masi India lengang na koi kangan jalingi aduna koi manipur da lal loidabana maram orikanda makoi na khulai lakhot karakasu koi khulai paidragasu koi hana khunga iba chine nausing na khunga piri ba imai bel sing na koi gi khunga pa isai nausing chine moral down oidana ba handadana ba amadi makoi na hana khunga kana bege wakalon do adum chelaga makha tana lebina bagi damak su fox ki federation of civil society mai ke degi tamjari aduna ngasi hayeng khangdana dumak kuki gi isla nausing chit kuki gi adu ko ba terrorist sing sina lan anytime the lan tar ko yabrina madugi koi khulai lakhot kare India lenga na nga agani India ki security force na nga agani ba wafam je masi makhachiting na thaira kanda koi khun nga kane haibagi wakalon do koi pai khu koi thangjong na ni khangde yo khong na ni khangde masi anytime koi tawba yana na bagi ko mamta hanjalaga lebiyo haibadu maga tamjage aduna baro lenga na koi da wari saji haibe patargadi makoi gi sabsaba stand makoi na ngamgada ba posak ado madu lerakanda akoi haibiro aduga any order lawba kanda ngamoi da order di India lenga no lobi ganu Manipur government no lobi ganu aduga nampu da isum tumna lejari ba tampa ki praja miyam sida nampu da aran ba tabagi tahanabagi adugum laba lalong ju simbi ganu haibase federation of civil society mai kai degi tanjage aduga amukana ngasi ki khongchala je aina pen haijara bada akoi mai khwaidagi hana saun mai pakpani mai thiri badi India lenga madi Manipur ki governor ne haibadu ma ai tamjage aduga Manipur gi aduga ba security processing tonga tangan ba security processing na ai tamjage maramdi makoina makoi aina ngasi tamjagi ba response si ngasagi chi da khak tawni hai ba oiba targadi adu akoi thajade aduna ngasi gi nahan gi resolution do aina je ye tongji thajaje haijabani akoina ngasi chaluri si di makoi gi resolution moina tawi pi ri ensure do madu da thajaraga chapani aduna makhata ba si koi thajani ngai leiteba chatpa targasu akogi leibak miyam jena yarakanda leibak miyam jena pamakanda leibak miyam jena thajarakanda madu da akoi chatpa natana akoi India lenga na ga pangdo pangai haraga chatpa simadi akoi chalor hai wafam matam che